December 15 asi Prabhu Jisu Krista khakta natana India gi hanagi Prime Minister Atal Bihari Vajpayee yauna Pandit Madan Mohan Malviya, Ganganath Jha, Dr. Mukhtar Ahmad Ansari, Justice Trudeau, Isaac Newton na chingba masak naiba miyoy kaya pokhi. Mayam asigi maraktagi hanagi Prime Minister Atal Bihari Vajpayee bu ningsingduna leibak asina numit asibu Good Governance Day natraga Susasan Divas haibadi afaba lengaki numit haina sahi khudingi thoram pangthoktuna lakli. Thoram asi pangtokpagi mapung oibadi lengak thauda chathabada lokthop lokoi leitaba amasung masagi thaudang khangna thabak tawbada pungning thaugatpani. Afaba lengak haibasi mapung oina leibak adugi senmitlon amasung khunairol kamdawna semgat sagalakpage haibasida lepi. Afaba lengak haibasigi wakhalon asi Chanakyagi matamdagi adumak lakle. Leibak miyamda mityeng thamlaga lengak pa haibasina afaba lengak amagi sabsaba yumphamni haibasi mahaki arthasastrada mayek sengna palli. Hanagi Prime Minister Atal Bihari Vajpayee na sahi 34 suba matam 2013 gi December 16 leikhidraba Pandit Madan Mohan Malviya ga loinana matamdugi India gi President Pranab Mukherjee na Bharat Ratna piduna ikai khumnakhi. Nauna lengak paibada ngairiba Narendra Modi na luchingba lengakna sahi adudagi hauraga December 15 bu sahi khudingi Good Governance Day haina thauram pangthokna warep lawkhi. Loinana numit adu lengak ki loisangsing mathau tawnakhi. Adum oinamak numit asi Christmas numit oibana thaurang asi yaningdaba phongdoknabasu yaukhidabadi nate. Lengak thauramda logthup lokoi leitaba amadi masagi thaudang khangba haibasigi saktam top topi karigumba thabak ama tawbada puksel sengna aron athup amata yaudana tawrabadi madubu logthup lokoi leitabani haiba yai. Lengakna paikhaliba thabak thauramsingi akupa marol natraga ipau miyamna khangningliba wafam khangba ngamnaba thaurang matam chana thabak tawba amadi sabsaba asumba thabak tawba haibasisu logthup lokoi leitanaba thausilgi saruk amani. Masagi thaudang khangba haibasi yengba tarabadi lebak miyamda pikhiba thajabasing thabakta onthoknabagi lawpham thokpa thaudang lawba amadi miyambu thajahanbani. Masi tawthorakpa thabak amasung lawrakliba warepsingna su taki. Lengak thauram haibasi warep lawbagi maong amadi lawkhiba warepsing adu kamdawna thabak oina pangthoi natraga pangthokte haibaduni. Democracy da miyam haibasi yamna maru oi. Miyam hupna lengak thauram tawbadi yadabana miyamgi mahut sinba mihutsingna lengak thauramgi thabaksing tawribani aduna miyamna haktengnana lengak thauramda saruk yade. Adum oinamak makhoina mihut oina thagatkiba miyoisingi khuthangda makhoigi khonjel yauba ngamhanba mathau tai. Aingi oiba kanglon maru oina miyoibagi hakka mari leinabada misang mikhai naidana mathau tawba tangai fade. Lengak ka mari leinana warep lawba matamda khudingmak saruk yahanduna apunba amata oiba warep lawnaba hotnaba haibasisu afaba lengak lingbada sangba maru oiba machak amani. Miyam marakta khenaba kaya laktuna su khwaidagi masing yamba miyoisingda kanagadaba amadi yanagadaba maongda warep lawba ngamgadabani. Masiga loinana mipum khuding makhoigi punsi mahing phagarhanaba khudongchaba su lehingadabani. Aikhoi isana puthokchaba polamsing hek yariba makhai sizinabagi khudongchaba pigadabani. Aduga lengak puribasingna miyamgi yaifanaba thabak thauram paikhatpibaga loinana mathau khangna thabak tawba tai. Warep lawba amadi thabak tawbada lawthup lawkoi leiroidabani. Lengakna paikhatpa thabak thauramsing khangjaba yabagi khudongchaba lehingadabani. Matam chana mapung phana thabak tawbagi thaunasu leigadabani. Mipum khudingna afaba lengak ama lehenba pamlabasu masida singnaba kaya ama leitabadi nate. Singnabasing aduda miyamgi mihut khanbada nupi mihut masing hanthana yauri. Aduna nupi singi mihut leinaba hiramda warep lawbada khumang chawsinba ngamdri. Leibak asida senja thumjagi chang wangli. Leibak asigi micham miyamda asumba wayel matam chana phanghanba ngamdri. Lengak thauramgi thabak thauramsing mayolumda punsinduna centralization panchayati raj institute sing amadi atai local self government sing mathau tawhandana thamli. Criminalization of politics haibadi politicians sing civil servants sing amadi lalolitik tawba kangbu singna leibaki thausil thauram sembada ithil piba ngamli. Pumnamak asi leiduna su afaba lengak ama lingba ngamnaba thaurangsing lengakna leptana paikhatli. Thaurangsing adugi manungda National E-Governance Plan semduna micham amana mahaki maramda paikhaliba thabak thauramsing amadi fanghaliba polamsing maram chumna matam chana chunaba mamalda matam amada hekta phangba ngamhanaba honari. Right to Information Act 2005 pass tawduna lengakna paikhaliba thabak thauramsing lawthup lawkoi leitana khangba ngamjanaba thaurang tawri. Masigi mathakta Niti Ayog, Make in India program, senja thumjagi mayokta lokpal na singbasu lingkhre. Pumnamak asi oiduna su leibak asigi miyamna pukchel tingna maribak maramdamgi khalaga makhoigi mihut khanba heitraba amadi senja thumjada pungning thaugalabadi afaba lengak lingba ngamkhiroi.